Bengal da President Murmu ikai khumna khidaba thawongbu Khemchand condemn tokri lebasigi President Draupadi Murmu na West Bengal gi Siliguri da lakpada West Bengal da lengak pariba Trinamool Congress na ikai khumna bu utkidaba do hakshina condemn dawi haina Manipur gi Minister Yumnam Khemchand Singana phongtokri se Minister Khemchand ex da thagalakpa warol amada hai President gi khongsat amada atamnana ngakpham thokpa protocol ngak khidaba amadi ikai khumna bu utkidaba do hakshina condemn tawi Constitution na piba sa na kanglona mabu West Bengal gi Trinamool Congress na mapung pan ikai khumna di haibado India gi President gi khongsat asida infam thokpa protocol in kitaba dunatai masimak haksina condemn tawi haina Khemchand na phongtokli panbaya badi President Murmu na ngarang Vagdogra Airport ki manak pangthokiba tribal community ki program amada saruk yabada mi ithok tholakidaba amasum thoram pangthokliba mapamadu Bidanagar regi hongnaba warep laukidaba adugi matangda penaba phongdokhibani pangthokliba thoram aduda West Bengal gi Minister Mamta Banerjee amasum mahaki minister sing amata yaukidaba dusu President Murmu na mahaki warol da pankhi Manipur gi Minister Y Khemchand satakhiba thawong adu leibak ngamlon gi magun hanthana thawngni politics ki khena thamdana constitution na piba kanglon sing awang pathakta ikai khumna phamthui president office ki ikai khumna ba si karigumba amataga mantikna ba yaro heba magna phongdokli tawdai jangna nomai kapna khri NSCN-IM amadi ZUF Zemsui group ni singna singi marakta ngarang ayuk nomai kapna khri nomai None district ki khopum police na konba tawdai jang khuna nomai kapna kiba duda Hauzik Pawbi oina so open nang wiki paulati Pawgi lekuna mana hai punga maram nomai kapna ba duda tawdai jang khungi khunja sing pakhat padai ki marak nak padaliba sapagata mapam sing satuna lenaki thawdo du thokre habi ki paw hek phangbuga khopum police ki kangbu amana thawdo thokni ba mapam le satuni gengsin ki masum mapam madura aso apana madi misi mina thok pathina khidi haiba wapam pawsna makata na phungdokli nakala maramda social media ra thagalakpa video footage amadadi ZUF ki Cadre singna tawdai jang khunda leibe NSCN-IM gi Camp Khudum chanduna leibigi mami suli masing yamdaba kangbuna afaba khulai pairabadi masing yamba kangbuna karisu tawbangamdi Manipur gi miyam marakta numai paiba madi paidaba ani gi marakta usi thawoidabigi mawong amali sangsina ubphangli license nomai bu oigera license nataba unauthorized nomai paibe singna misamna nomai sindol onsin duna kian khangan bigi thawong sing toina thokta prati miyam gi punsi amasum lantum ngak sienaba leiba law enforcing agency singna law and order control tonaba tangai fadana sizinana ba mari leinaba authority na issue tawba nomai param lana sizinaduna kian khangan ba amadi kariguma matamna sasinaba nomai kapnabagi mihar extrajudicial killing natragana fake encounter sathabi yawdabrati nakala maramda lanai miyoi singni marakti license gun paibe singi marakti gisu nomai paidaba miyoi singni kian khangan ba natragana kaptun hat ba natragana sokalamli habigi thawdo wathok singsu masing thingamdana thoktabanati Misam miyam gi maraktagi misang sangalaiba senjau paiba taubang ama miyoi khrakna mamal yamba license gun shotgun pistol revolver dagi horaga asang mamakal gi nomai sing lairaga painari nakala maromdana lengana lona yadaba unlawful organization ni laphokraba khulai paiba lupsingna Mariba ki mangkraba maning tamba amu hanjin hananaba lalau sa thariba singa security force ani ki marakta angam tanabi gi khulai gi muknaba armed conflict ki saithing miyam na mayunari Political greba armed conflict ki wathu asina ama oikhraga lamdam asiki tuan ba kanglup singi maraktigi lenga ki mari leinaba singdagi nomai license tanaba amadi leibi gi sang yamna wangna leiri nomai license tanaba amadi nomai leibi gi hainabi si maitei singdi uba iphang bangdi masak naiba natragana sel thum paiba mi khra khakta oina tawi Tungan ba community ki miyoi singna DC office ta lakpa miyoi ayamana nomai license tanaba yamna uba phangi aduga Meetei singdi majority community haiba wakhalonda license tanaba amadi laibigi sang hanthabani lawi apikpa community singna masagi natragana community ki punsingak sienaba natragana aron be agenda amada nomai license tanaduna laibigi thapak sathanar khriba haibigi wang leitabanati minority community ni haiba kanglup singna logi wangwada mayai ka bachinjak drug lalonba Quran chinthi ki crime sing sathabada mari lenaba police natragana miyam gi maraktagi makoi sing adu phana ba honabada khulai paibe singi maikerige nomai kapthorak padigi phaba sang mangam dabigi thawdok singsu toina thokli
Amaramda handak English ngani ka kunga humdoi mi ahumdagi Meetei amasung Kuki kanglup ani ki marakta thokiba irang aduda Meetei singna maramdamda mitop kumna lanjenabigi thawdok adu khulai paiba amadi paidabani ki marakta thokpa oibadagi oirakhibani haibadu tasengna khangma ngami singi community singna license gun boy gera license nataba bu oigera yumthong kudingi apaba makhalgi lan sukulai sing paibada lengana khanglabasu khangsinadabigi maram karigino haibisini landa asum aran apabata leti hatna sunaba punsi amasum lantum mangan takhali amasum mishing yam natragana asauba phurup oirabasu langi khulai matik sana leitrabdi maithiba nangi Saudi Arabia da lebe US embassy ki staff sing khudak sakina ba US na yathang pikri Iran ki drone strike sikhi ba US ki lanwi tare sukri hari Iran Israel amas Middle East da lebe US embassy sing leptana landa sa tharak padagi section thorang lokhat poina Saudi Arabia da lebe US embassy ki staff sing khudak tu mafam adu thadok tu na sakina ba US lengana yathang pikri US ki State Department Saudi Arabia da lebe US embassy ki staff sing adu khudong thibu wong khalakpa yabi gi oithokpa leibana nan emergency da leba US government employee amasu makoi gi imung manung sing khudak Saudi Arabia thadokna ba akan ba yathang pikhibani US State Department Thadorakpa warol amada lengak ki akhana ba warep amana section thorang lokhatpegi panamda amasum US citizen amadi diplomatic staff sing khudong thiba nangdana ba mafam adu thadok tuna satkina ba phungdokhibina ki US na leba adu gi miyoi sing khudong thiba mayuk nadana begi panamda lakholakpa khongthang yusru amoina Saudi Arabia da lediba makoi gi non essential personnel sing masing hanthana ba wafam su phungdokhi Saudi Arabia da leba US embassy da Irana laman khumbagi landa sathabada leba adu gi Al-Khars province da miyoni sikri amasum taragani thoina aso opanangkri mamang thagi kungani pan Israel amasum US na Iran da landa sathaduna hanagi supreme leader Ayatollah Ali Khamenei harkraba matungda madugi pakum piboina United States ki basing amasum Israel da akan mamong da landa sathaduna sauna amada thonkrabani nakala da February kungani pan ki landa gi pakum piba on Irana Kuwait amasum Saudi Arabia da lebe US based drone gi landa sathakibada US lan mitaruk sikibagu loinana amana sokibadu asok pana manam oidunu sikri haina Associated Press na phungdokre su paus ta makhatari Pakistan ki oil pump amada nungmai kapada miyo ema Sire ani na sokli Pakistan ki Punjab province ki Sialkot ta leba petrol pump amada nungmai kapagi thakdok thokiba miyo ema Sire amasum amana sokre haina police na phung ani na sokre haina police na phungdokre hari Punjab province ki police na phungdokpagi warol amada Middle East ta thukliba US amasum Iran gi ongkhatnaba asina thawgi awatpa mayuknabigi akiba porakpadagi miyamna thawlahu nabu oil pump aduda thomjilakpa matamda ongkhatnarakpadagi nomai kapagi thawdodu thokibani hanesu paus ta makhata na report tawri petrol pump adu Lahore dagi kilometer samarom lapna leiba Sialkot ta leibine amasum petrol pump adugi worker amasum customer gi marakta ningai sangdannarakpadagi nomai kapagi thawdodu thokibani hanesu police na makhata na phungdokhi ari